ꯑꯩꯒꯤ ꯃꯤꯡ ꯅꯨꯡꯁꯥꯏ ꯄ꯭ꯔꯕꯤꯟ ꯀꯧꯋꯦ ꯑꯩꯒꯤ ꯂꯤꯂꯣꯡ ꯆꯤꯡꯈꯪ ꯃꯈꯥꯗꯒꯤꯅꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯃꯤꯡꯅ ꯇꯅꯨꯖꯨꯔ ꯔꯍꯃꯥꯟ ꯀꯧꯋꯦ ꯑꯩꯈꯣꯏꯒꯤꯁꯦ ꯅꯨꯡꯁꯤꯅꯔꯛꯄꯁꯦ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯅꯤꯃꯨꯛ ꯁꯨꯔꯦ ꯊꯧꯕꯥꯜꯒꯤ ꯍꯣꯁꯇꯦꯜꯗ ꯊꯦꯡꯅꯕꯅꯦ ꯑꯗꯒꯤ ꯑꯩꯒ ꯔꯤꯂꯤꯖꯟ ꯃꯥꯟꯅꯗꯕ ꯗꯗꯥꯒꯩꯒ ꯈꯪꯅꯕꯒꯤ ꯕꯕꯥ ꯍꯣꯏꯅ ꯔꯤꯂꯤꯖꯟ ꯃꯥꯟꯅꯗꯕꯒꯤ ꯑꯩꯗ ꯉꯥꯡꯕ ꯆꯩꯕ ꯃꯌꯥꯝ ꯇꯧꯋꯦ ꯑꯗꯨꯒꯤ ꯗꯗꯥꯒꯩꯅ ꯍꯥꯏꯕꯗ ꯗꯗꯥꯅ ꯑꯩꯈꯣꯏ ꯑꯥꯗ ꯆꯪꯉꯁꯦꯅ ꯇꯧꯋꯦ ꯗꯗꯥꯒꯩꯅ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯝ ꯁꯦꯜꯒꯤ ꯐꯤꯕꯝ ꯐꯠꯇꯕꯗꯒꯤ ꯆꯦꯜꯂꯁꯦꯅ ꯆꯦꯜꯂꯛꯄꯅꯤ ꯏꯁꯥ ꯏꯁꯥ ꯌꯥꯅꯔꯒ ꯑꯩꯉꯣꯟꯗ ꯐꯥꯕ ꯄꯨꯟꯕ ꯑꯝꯇ ꯂꯩꯇꯦ ꯏꯁꯥ ꯏꯁꯥ ꯌꯥꯅꯔꯒ ꯆꯦꯟꯖꯔꯛꯄꯅꯤ ꯑꯁꯂꯥꯝꯗ ꯁꯂꯥꯝ ꯇꯧꯖꯔꯦ ꯍꯜꯂꯒ ꯑꯃꯨꯛ ꯂꯥꯛꯇ ꯌꯥꯗꯕꯅꯤ ꯂꯥꯛꯏꯁꯤ ꯈꯨꯡꯒꯪꯁꯤꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯑꯗꯨ ꯅꯨꯄꯥꯗꯨꯒꯗꯤ ꯃꯩꯇꯩ ꯅꯨꯄꯥꯗꯣ ꯃꯥꯗꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤ ꯃꯥꯗꯤ ꯑꯝꯇ ꯐꯪꯗ꯭ꯔꯕ ꯃꯉꯣꯟꯗ ꯑꯝꯇ ꯌꯥꯕꯤꯔꯛꯇ꯭ꯔꯕ ꯃꯥꯏ ꯁꯛꯇꯥꯗꯨ ꯎꯔꯦꯗꯅ ꯁꯛꯇꯨ ꯊꯤꯔꯁꯨ ꯑꯩꯒꯨꯝꯅ ꯑꯣꯏꯗꯕ ꯍꯥꯏꯗꯤ ꯔꯥꯁꯤꯗꯨ ꯂꯩꯇꯕ ꯔꯥꯁꯤꯗꯨꯁꯨ ꯀꯪꯉꯒ ꯒꯟꯖꯥ ꯁꯛ ꯃꯥꯜꯂꯦ ꯀꯣ ꯍꯧꯖꯤꯛ ꯅꯨꯄꯥꯗꯣ ꯑꯗꯨ ꯅꯨꯄꯤꯗꯨꯅꯕꯨ ꯀꯔꯤꯗ ꯄ꯭ꯔꯃꯥꯟ ꯇꯧꯅꯤ ꯖꯂꯁꯤ ꯑꯃꯨꯕꯤꯗꯣ ꯑꯗꯨ ꯍꯦꯛ ꯃꯥꯜꯂꯤ ꯄꯥꯡꯒꯜ ꯅꯨꯄꯥꯅ ꯑꯃꯨꯛ ꯍꯥꯏꯕꯤꯗ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤ ꯑꯗꯨꯗ ꯈꯔ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯥꯞꯁꯤꯜꯂ ꯈꯣꯠꯆꯤꯜꯂꯒ ꯇꯧꯕ ꯑꯣꯏꯒꯗꯧꯕ ꯃꯥꯜꯂꯦ ꯃꯥꯏꯗꯣ ꯐꯣꯇꯣ ꯑꯗꯨꯗꯗꯤ ꯑꯩꯗꯤ ꯌꯨꯡ ꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 1 ꯇꯧꯕꯗ ꯑꯩꯈꯣꯏ ꯕꯣꯟꯗꯅꯥ ꯄꯨꯅꯅꯤꯡꯗꯦ ꯅꯥꯕ ꯑꯗꯨ ꯅꯨꯄꯤꯗꯨꯗꯤ ꯑꯩꯗꯤ ꯅꯥꯕꯗꯨꯒ ꯆꯩꯌꯦ ꯊꯨꯏ ꯁꯤꯖꯟꯒꯗꯕꯅꯤ ꯑꯗꯨꯝꯕ ꯅꯨꯄꯤꯗꯨꯗꯤ ꯗꯠ ꯄꯥꯡꯒꯜ ꯅꯨꯄꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨꯗꯤ ꯀꯥꯏ ꯄꯥꯡꯒꯜ ꯅꯨꯄꯤ ꯑꯣꯏꯔꯒ ꯃꯥꯅ ꯄꯥꯡꯒꯜ ꯑꯁꯦꯡꯕ ꯑꯣꯏꯔꯒꯕꯨ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗ ꯌꯨꯝ ꯄꯥꯟꯒꯗꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯗꯤ ꯌꯥꯝ ꯍꯟꯊꯅ ꯈꯟꯕꯩ ꯋꯥ ꯅꯠꯇꯦ ꯕ꯭ꯔꯥꯗꯔꯁꯤꯡ ꯋꯥꯔꯧꯕꯤꯒꯅꯨ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯗꯦ ꯃꯩꯇꯩꯗꯅ ꯌꯨꯝ ꯄꯥꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯇꯣꯞꯄ ꯖꯥꯇꯤꯗ ꯃꯨꯁꯂꯤꯝ ꯅꯠꯇꯅ ꯑꯇꯣꯞꯄ ꯖꯥꯇꯤꯗ ꯑꯇꯣꯞꯄ ꯔꯤꯂꯤꯖꯟꯗ ꯌꯨꯝ ꯄꯥꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯒꯤ ꯃꯔꯝ ꯈꯪꯅꯤꯡꯂꯗꯤ ꯑꯍꯦꯟꯕꯗꯨ ꯈꯪꯅꯤꯡꯂꯗꯤ ꯂꯤꯂꯣꯡꯒꯤ ꯃꯥꯔꯀꯁ ꯍꯧꯔꯩꯕꯤ ꯃꯥꯔꯀꯁꯇꯅꯦ ꯂꯥꯛꯑꯒꯅꯦ ꯍꯪꯕꯤꯌꯣꯕꯀꯣ ꯂꯤꯂꯣꯡꯒꯤ ꯃꯥꯔꯀꯁ ꯍꯧꯔꯩꯕꯤ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯦ ꯃꯗꯔꯁꯥꯒꯤ ꯎꯁꯇꯥꯗ ꯑꯩꯈꯣꯏꯒꯤ ꯃꯦꯁꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗꯦꯕ ꯑꯗꯨꯗꯨꯅꯅꯦ ꯃꯣꯏ ꯃꯅꯥꯛꯇ ꯂꯥꯛꯑꯒꯅꯦ ꯅꯈꯣꯏ ꯑꯝꯇ ꯍꯪꯉꯨ ꯂꯥꯛꯑꯣꯕꯀꯣ ꯑꯗꯨꯒ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯪꯉꯣꯕꯀꯣ ꯀꯃꯦꯟꯗ ꯍꯪꯉꯛꯀꯅꯨ ꯀꯃꯦꯟꯗ ꯍꯥꯏꯕ ꯌꯥꯗꯦ ꯀꯣ ꯀꯃꯦꯟꯗ ꯍꯥꯏꯕ ꯌꯥꯗꯦ ꯐꯦꯁ ꯇꯨ ꯐꯦꯁ ꯎꯅꯔꯒ ꯑꯩꯈꯣꯏ ꯃꯧꯂꯥꯅꯥꯁꯤꯡꯅ ꯅꯈꯣꯏꯗ ꯈꯪꯍꯜꯂꯛꯀꯅꯤ ꯇꯥꯛꯂꯛꯀꯅꯦꯕꯀꯣ ꯁꯤꯅꯤ ꯑꯩꯈꯣꯏ ꯄꯥꯡꯒꯜꯒꯤꯗꯤ ꯁꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯅꯣꯏꯁꯨ ꯅꯣꯏ ꯙꯔꯃ ꯅꯣꯏ ꯈꯪꯖꯔꯛꯄꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯗꯤ ꯄꯥꯡꯒꯜ ꯅꯨꯄꯤꯁꯦ ꯑꯇꯣꯞꯄ ꯔꯤꯂꯤꯖꯟꯗ ꯌꯨꯝ ꯄꯥꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯗꯥꯏꯔꯦꯛ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯔꯤꯛꯁ ꯑꯣꯏꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣꯒꯤ ꯁꯥꯇꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦꯀꯣ ꯄꯥꯟꯕꯗꯤ ꯁꯨꯡꯌꯥꯃꯛ ꯑꯌꯥꯕ ꯄꯤꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯄꯪꯄꯥꯟ ꯄꯥꯜꯂ ꯄꯪꯄꯣꯛ ꯄꯣꯛꯄ ꯌꯥꯕ ꯅꯠꯇꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤ ꯍꯥꯏꯅ ꯋꯥꯔꯧꯕꯤꯒꯅꯣꯕꯀꯣ ꯆꯥꯕꯗ ꯊꯛꯄꯗ ꯍꯤꯗꯥꯛꯇ ꯂꯥꯡꯊꯛꯇ ꯀꯔꯥꯗ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁꯨꯅꯠꯀꯤ ꯇꯔꯤꯀꯥꯗ ꯆꯥꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯖꯕ ꯖꯥꯇꯤꯅꯦꯕꯀꯣ ꯃꯨꯁꯂꯤꯝ ꯄꯥꯡꯒꯜ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯇꯧꯕꯁꯦ ꯇꯧꯅꯔꯣꯏꯁꯦꯕꯀꯣ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯁꯦ ꯋꯥꯔꯧꯕꯤꯒꯅꯨ ꯌꯥꯝꯅ ꯑꯍꯦꯟꯕꯗꯣ ꯈꯪꯅꯤꯡꯂꯒꯗꯤ ꯂꯤꯂꯣꯡ ꯍꯧꯔꯩꯕꯤ ꯃꯥꯔꯀꯁ ꯃꯗꯔꯁꯥ ꯁꯤꯗ ꯂꯥꯛꯑꯒ ꯎꯁꯇꯥꯗꯁꯤꯡꯗ ꯑꯣꯏꯅ ꯍꯪꯕꯤꯔꯣ ꯑꯗꯨꯀꯥꯟꯗ ꯈꯪꯂꯒ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯀꯣ ꯂꯣꯏ ꯈꯪꯗꯕ ꯅꯈꯣꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯑꯅꯨꯕꯀꯣ ꯃꯩꯇꯩꯅ ꯄꯥꯡꯒꯜ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯂꯧꯕ ꯌꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯅ ꯍꯪꯂꯛꯑꯅꯨꯀꯣ ꯂꯥꯛꯑꯒ ꯍꯪꯉꯣ ꯑꯩꯈꯣꯏꯅ ꯍꯪꯉꯛꯀꯅꯨ ꯚꯤꯗꯤꯑꯣ ꯈꯨꯊꯥꯡꯗ ꯍꯪꯂꯛꯑꯅꯨ ꯗꯥꯏꯔꯦꯛ ꯂꯥꯛꯑꯒꯅꯦ ꯍꯪꯉꯒꯅꯦ ꯇꯥꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯧꯂꯥꯅꯥꯁꯦ ꯑꯆꯧ ꯑꯆꯧꯕ ꯕꯌꯥꯟ ꯂꯩꯕꯅꯤ ꯑꯩꯈꯣꯏꯅ ꯃꯧꯂꯥꯅꯥꯁꯤꯡꯅ ꯉꯥꯡꯕ ꯑꯗꯨ ꯑꯣꯏꯅ ꯇꯥꯕꯤꯔꯣ ꯑꯩꯉꯣꯟꯗ ꯍꯪꯂꯛꯑꯅꯨ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯃꯌꯥꯝꯗ ꯁꯂꯥꯝ ꯇꯧꯖꯔꯤ ꯀꯔꯤꯅꯣꯕ ꯉꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯛꯇꯣ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯅꯨꯄꯤ ꯑꯃ ꯃꯩꯇꯩ ꯅꯨꯄꯥ ꯅꯝꯕꯣꯜꯗ ꯆꯦꯜꯂꯦ ꯈꯣꯠꯂꯦꯅ ꯇꯧꯔꯦꯕ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯀꯩꯗꯧꯕꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯏꯆꯥꯁꯤꯅ ꯆꯠꯂꯤꯕ ꯂꯤꯆꯠꯁꯦ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣꯕ ꯑꯥꯔꯕꯤ ꯑꯅꯥꯏ ꯇꯝꯍꯟꯕꯒꯤ ꯃꯍꯨꯠꯇ ꯇꯧꯔꯦ ꯁꯤ ꯀꯝꯃꯨꯅꯦꯜꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯀꯝꯃꯨꯅꯦꯜꯅꯦ ꯈꯔ ꯂꯣꯏꯅ ꯇꯧ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯇꯥꯗ꯭ꯔꯒꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯗꯅ ꯁꯦꯝꯕ ꯅꯠꯇꯦ ꯈꯣꯡꯅꯤꯡꯗꯅ ꯈꯣꯡꯉꯛꯄ ꯅꯠꯇꯦꯀꯣ ꯇꯧꯔꯤꯁꯦ ꯃꯁꯥꯅ ꯆꯠꯄꯗꯨ ꯆꯠꯅꯤꯡ ꯆꯠꯇꯅꯤ ꯇꯧꯕꯇꯕꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯋꯥꯔꯛꯄ ꯌꯥꯕ ꯍꯥꯏꯕ ꯌꯥꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨꯅ ꯍꯥꯏꯔꯝꯃꯒ ꯇꯧꯔꯝꯃꯒ ꯊꯝꯃꯝꯃꯒꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯗꯨꯅ ꯅꯪ ꯄꯥꯡꯒꯜꯅꯤ ꯄꯥꯡꯒꯜ ꯂꯣꯏꯔꯗꯤ ꯀꯔꯝꯍꯥꯏꯅ ꯍꯤꯡꯒꯅꯤ ꯆꯠꯀꯅꯤ ꯍꯥꯏꯁꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯒꯗꯤ ꯉꯁꯤ ꯁꯤ ꯊꯣꯛꯏ ꯁꯤ ꯊꯣꯛꯀꯗ꯭ꯔꯕ ꯚꯥꯏ ꯇꯧꯒꯅꯣꯕ ꯃꯃꯥ ꯃꯄꯥꯗ ꯇꯥꯔꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯄꯥ ꯅꯠꯇ꯭ꯔꯗꯤ ꯃꯆꯥꯅꯨꯄꯤꯗꯣ ꯇꯥꯔꯛꯀꯗꯣ ꯈꯨꯗꯩꯁꯨ ꯍꯥꯞꯇꯦ ꯃꯥꯅ ꯇꯧꯔꯤ ꯐꯣꯇꯣ ꯀꯥꯞꯄꯤ ꯈꯣꯠꯂꯤꯗꯨ ꯃꯥ ꯑꯍꯜ ꯂꯃꯟꯗꯨ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯅꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ ꯑꯗꯨꯗꯩ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯌꯥꯝꯗ ꯑꯋꯥꯕ ꯄꯤꯔꯦꯕ ꯃꯣꯏ ꯏꯃꯨꯡꯗꯨꯅ ꯏꯃꯨꯡ ꯑꯃꯈꯛꯅ ꯏꯃꯨꯡ ꯀꯌꯥꯅꯣ ꯑꯋꯥꯕ ꯄꯤꯔꯤꯁꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯀꯔꯤꯅꯣꯕ ꯇꯧꯔꯤꯁꯤ ꯁꯤꯁꯦ ꯑꯗꯨ ꯏꯀꯥꯏꯗ꯭ꯔꯣꯅ ꯃꯥꯏ ꯄꯥꯜꯂꯤꯗꯨ ꯏꯀꯥꯏꯗ꯭ꯔꯕ ꯁꯤ ꯑꯩꯈꯣꯏꯗ ꯄꯨꯔꯥ ꯊꯤ ꯇꯩꯖꯜꯂꯝꯃ ꯆꯠꯈꯤꯕꯅꯦꯕ ꯁꯤꯗꯤ ꯄꯥꯡꯒꯟ ꯈꯨꯟꯅꯥꯏꯁꯤ ꯀꯩꯁꯨ ꯈꯟꯗꯕ ꯑꯗꯨꯒꯨꯝꯕ ꯑꯥꯔꯕꯤ ꯀꯅꯥꯏ ꯇꯝꯍꯜꯂꯛꯇꯕ ꯉꯁꯤꯒꯤ ꯂꯥꯎꯗꯅ ꯈꯣꯡꯗꯅ ꯃꯧꯔꯨꯕꯤ ꯃꯧꯂꯥꯅꯥꯁꯤꯡꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯂꯥꯎꯗꯅ ꯇꯨꯝꯗꯗꯅ ꯕꯨꯔꯖꯨꯛꯁꯤꯡꯁꯤꯅ ꯑꯍꯤꯡ ꯅꯣꯡꯁꯣꯏ ꯃꯁꯖꯤꯗꯇ ꯀꯞꯄꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯤꯗ ꯅꯨꯡꯉꯥꯏꯗꯅ ꯕꯣꯔꯗꯤꯡ ꯂꯩꯔꯤꯃꯤ ꯑꯗꯨ ꯇꯧꯔꯤꯃꯤ ꯈꯨꯗꯩ ꯍꯥꯞꯇꯗꯅ ꯇꯧꯗꯅ ꯁꯤꯗꯩꯁꯤꯗꯁꯨ ꯀꯁꯥꯔꯒꯤ ꯏꯆꯦ ꯏꯆꯟ ꯈꯔ ꯑꯃꯨꯛꯀ ꯊꯣꯛꯂꯛꯑꯦ ꯑꯩꯒꯤ ꯏꯊꯛꯇ ꯀꯃꯦꯟꯒ ꯇꯧꯗꯅ ꯇꯧꯔꯤꯌꯦ
na ba noi ka sama sanga tene ai kamen debet kamen to ri to ko to ka no si thoi si ure tene se si noi thing ngam ra ba si na ba ko I ka khala ka ni sugum ba se sugum ta hal kan hal kan wa re ai mai tai ki su eng kan hai ba nu pa ne di mai tai nu pi su eng kan pangal masana eng kan to gonu mi ki nu pi koi kan kho kan hai ba ni adu sidai sida ne yar ga di pho ba jana ne a khoi kan to na ba na phai hai ba di chen song na ba na phai ko masai me me da thin jan na ba adu du kan adu mai na to gyan ta ning dam na santi lai na ngai ho na se khuru kun sa mari manga sin chin lai sai ba ka ta di matam chu pa do ko tau ganu hallo akhoi pangan nupi sing hallo ko akhoi manipur de leiba pangan nupi sing tau ganu hangalingai da sugum bari kya na thokra sida so maka khudai afan da photo ka pa ki video viral myam oi re saurkani ko na bai si chalo made tau ro phumjan gi da hing ning ai adu phong ngam ga da nu pa ni khoi di saurkanu ko moi gi mung manung du pulap ma ga sa ma na ol la ga hingmin naram bane ba du na ta pudi ma na mi gi asom da sien banga ise atop jati pangal lupi na mai tai nu pi da mai tai nu pa da yum pan bangam la ise ma pulap adu di dunia si pulap hingmin naram bane ba na han da gi mama mapa masin manau sagai na tai pulap oi na si ai la ka ne project ti saw gono assalamu alaikum